ꯑꯃꯅ ꯃꯥꯅ ꯄꯨꯔꯛꯄ ꯕꯨꯂꯦꯠꯇꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯁꯔꯨꯛ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯈꯥꯎ ꯑꯃꯗ ꯄꯨꯂꯞ ꯁꯪꯖꯤꯜꯂꯒ ꯍꯥꯞꯈ꯭ꯔꯦ꯫ ꯁꯥꯏꯠ ꯒ꯭ꯂꯥꯁꯇ ꯊꯛ ꯌꯥꯟꯁꯤꯜꯂꯤ, ꯖꯦꯀꯦꯠꯇꯨ ꯂꯤꯠꯁꯤꯟꯈ꯭ꯔꯦ, ꯃꯥꯛꯁ ꯎꯞꯁꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯒꯦꯠꯂꯣꯝꯗ ꯊꯧꯗꯣꯛꯈꯤꯕꯗꯣ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯡꯒꯣꯜꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯎꯈꯤꯗ꯭ꯔꯦ, ꯒꯥꯔꯤꯒꯤ ꯃꯈꯣꯜꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯖꯣꯔꯖꯀꯤ ꯒꯥꯔꯤ ꯃꯈꯣꯜꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯋꯥꯏ ꯈꯔ ꯍꯦꯛ ꯁꯪꯉꯤ꯫ ꯖꯣꯔꯖꯅ ꯊꯣꯡꯒꯥꯜ ꯂꯥꯟꯅ ꯆꯠꯈꯤꯕꯗꯣ ꯁꯨꯛꯍꯩ ꯍꯩꯅꯗꯕꯅ ꯎꯔꯤꯈꯩ ꯅꯨꯡꯁꯤꯗꯕ, ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯤꯈꯩ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯕꯅꯤ꯫ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯂꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯁꯣꯏꯕꯨꯝ ꯄꯦꯀꯦꯠꯇꯨ ꯊꯥꯡꯒꯠꯂꯒ ꯊꯝꯃꯤ꯫ ꯃꯈꯣꯜ ꯇꯥꯔ ꯃꯥꯜꯂꯤ ꯇꯤꯂꯣꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯍꯜꯂꯛꯄꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯗꯤ꯫ ꯏꯅꯦ, ꯍꯜꯂꯛꯇ ꯉꯥꯏꯔꯤꯗ, ꯗ꯭ꯔꯥꯏꯚꯔꯁꯨ ꯍꯧꯖꯤꯛꯇ ꯊꯧꯗꯣꯛꯈꯤꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯖꯣꯏꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯊꯔꯛꯂꯒ ꯑꯁꯨꯝꯅ ꯇꯤꯂꯣꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯇꯤꯂꯣ, ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗ ꯊꯛꯁꯤꯗꯅ꯫ ꯍꯣꯏ ꯌꯥꯝꯕꯨꯡ, ꯂꯣꯜꯂꯛꯀꯦ꯫ ꯇꯤꯂꯣꯅ ꯆꯥꯗꯣ ꯊꯥꯒꯠꯂꯝꯃꯤ꯫ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯁꯣꯏꯕꯨꯝ ꯄꯦꯀꯦꯠꯇꯨ ꯎꯕꯗ ꯖꯣꯏꯅ ꯍꯪꯉꯛꯏ, ꯍꯩꯃꯥ, ꯁꯣꯏꯕꯨꯝꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯛꯆꯤꯡꯗꯩꯅꯤ꯫ ꯀꯛꯆꯤꯡꯗꯩꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯇꯤꯟ ꯈꯔ ꯆꯨꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯎꯕꯅꯤꯗ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝꯗꯤ, ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯦꯟꯁꯥꯡꯅꯤ꯫ ꯀꯨꯏꯔꯦ ꯆꯥꯈꯤꯗꯕ, ꯍꯣꯔꯦꯟꯗꯤꯅꯦ ꯍꯥꯎꯅ ꯏꯔꯣꯜꯂꯒ ꯄꯦꯟꯅ ꯄꯨꯛꯀ ꯀꯥꯏꯈꯩ ꯑꯃꯨꯛꯇ ꯆꯥꯒꯦ꯫ ꯄꯦꯡꯕꯥ ꯊꯣꯛꯂꯗꯤ ꯈꯣꯏ ꯀꯨꯃꯥꯔꯗ ꯂꯩꯔꯛꯑꯣ ꯍꯥꯏꯈꯣ ꯇꯤꯂꯣ, ꯃꯌꯥꯠ ꯃꯌꯥꯠ ꯌꯥꯠꯂꯒꯅꯦ ꯇꯥꯎꯔꯒ ꯆꯥꯁꯤ꯫ ꯍꯣꯏ ꯌꯥꯝꯕꯨꯡ, ꯑꯩ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯊꯣꯛꯎꯔꯒ ꯆꯠꯂꯒ ꯂꯩꯔꯨꯔꯁꯨꯗꯣ ꯑꯗꯨꯝ ꯌꯥꯅꯤꯗ, ꯀꯨꯃꯥꯔꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ꯫ ꯇꯥꯝꯅꯥꯅ, ꯄꯥꯕꯨꯡ, ꯕꯤꯄꯤ ꯂꯩꯔꯤꯗꯨꯒ ꯆꯥꯎ ꯌꯥꯝꯅ, ꯑꯇꯦꯛ ꯑꯔꯥꯛꯁꯦ ꯆꯥꯔꯅꯨ ꯍꯥꯏꯗꯥꯏ꯫ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ, ꯑꯩꯅ ꯆꯒꯦꯝ ꯄꯣꯝꯃꯒ ꯊꯣꯛ ꯊꯣꯛ ꯄꯤꯖꯅꯤ꯫ ꯃꯗꯨ ꯃꯤꯗꯨꯃꯁꯨ ꯍꯨ ꯂꯩꯔꯝꯕꯗꯤ ꯊꯧꯅ ꯌꯥꯝ ꯐꯈ꯭ꯔꯦ꯫ ꯀꯩ ꯀꯥꯟꯅꯕ ꯄꯤꯔꯝꯃꯤꯅꯣ ꯈꯪꯗꯦꯅꯦ, ꯊꯨꯃꯥꯏ ꯊꯥꯗꯣ꯫ ꯇꯤꯂꯣꯗꯣ ꯅꯣꯛꯂꯛꯏ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯄꯦꯡꯕꯥꯗ ꯉꯥꯎꯖꯕꯁꯤꯗ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ꯫ ꯑꯁ ꯈꯪꯗꯦꯗ, ꯏꯆꯥ ꯁꯅꯥꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜ ꯑꯃ ꯂꯩꯁꯜꯂꯛꯄꯁꯤꯗ ꯑꯩꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦꯗꯅ꯫ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯇ ꯃꯄꯥꯅ ꯌꯥꯝ ꯄꯥꯝꯖꯕ, ꯍꯔꯥꯎꯖꯕ ꯃꯑꯣꯡꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ, ꯃꯄꯥꯟ ꯊꯣꯡꯗ ꯖꯣꯔꯖꯄꯨ ꯆꯩꯔꯨꯔꯕꯁꯨ꯫ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯦꯜ ꯑꯃꯈꯛꯅꯤ, ꯉꯁꯤꯈꯛ ꯈꯪꯕ ꯉꯝꯕ ꯅꯨꯡꯉꯥꯏꯕ ꯃꯊꯦꯜ ꯑꯃ꯫ ꯂꯝ ꯆꯠꯊꯣꯛꯂꯨꯔꯒ ꯄꯣꯠ ꯂꯩꯕ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕꯒꯥꯏꯁꯤ ꯀꯩꯅꯣ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯥꯅ ꯍꯔꯥꯎꯕꯗꯨ ꯎꯕꯗ ꯀꯛꯆꯤꯡ ꯕꯣꯔꯥꯗꯣ ꯂꯨꯍꯣꯡꯐꯝꯗꯒꯤ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠꯇꯨꯁꯨ ꯄꯨꯂꯞ ꯄꯨꯊꯣꯔꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯛꯏ꯫ ꯁꯤꯅ ꯀꯛꯆꯤꯡ ꯕꯣꯔꯥ, ꯑꯗꯨꯒ ꯁꯤꯅ ꯂꯨꯍꯣꯡꯐꯝꯗꯒꯤ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠ, ꯆꯥꯒ ꯊꯛꯑꯣ, ꯁꯤꯁꯨ ꯑꯩꯅ ꯄꯨꯔꯛꯏꯅꯤ꯫ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕꯅꯤ ꯃꯇꯥꯡꯁꯤꯗꯗꯤ, ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥꯅꯤ꯫ ꯄꯣꯠ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄꯗ ꯄꯨꯔꯛꯄꯗ ꯃꯃꯥꯅ ꯍꯔꯥꯎꯕ ꯊꯥꯒꯠꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯌꯥꯝꯅꯁꯨ ꯄꯦꯟꯖꯕ ꯃꯑꯣꯡꯅꯤ꯫ ꯑꯃꯨꯛꯀ ꯂꯧꯔꯨꯒꯦꯒ ꯍꯥꯏꯔꯒ ꯆꯦꯟꯅꯤꯡꯕ ꯃꯇꯥꯡꯗꯨꯒ ꯄꯥꯡꯈꯛꯅꯤ꯫ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯁꯨ, ꯃꯍꯩꯒꯤ ꯊꯥꯛ ꯋꯥꯡꯂꯕꯁꯨ ꯃꯇꯥꯡꯁꯤꯗꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯒꯨꯝ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯇꯤꯂꯣꯅ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯝꯅꯥꯁꯤ ꯑꯆꯥꯄꯣꯠ ꯀꯌꯥꯝ ꯂꯩꯔꯛꯏꯗ, ꯆꯥꯁꯨꯕꯤꯁꯨ ꯂꯩꯔꯛꯎ ꯌꯥꯗ꯭ꯔꯣ, ꯌꯥꯝ ꯍꯥꯎꯕꯅꯤꯅꯦ꯫ ꯃꯊꯪꯗ ꯂꯩꯔꯛꯀꯦ ꯑꯗꯨꯅ꯫ ꯖꯣꯏ ꯀꯛꯆꯤꯡ ꯕꯣꯔꯥꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯥꯝꯅꯥꯁꯨ ꯑꯃ ꯂꯧꯔꯒ ꯃꯆꯤꯟꯕꯥꯜꯗ ꯀꯣꯛ ꯍꯨꯛꯆꯤꯜꯂꯤ꯫ ꯍꯩꯀ꯭ꯔꯨ ꯎꯝꯕꯒꯨꯝ ꯈꯖꯥꯏ ꯅꯥꯀꯟ ꯑꯃꯗ ꯎꯝꯂꯒ ꯀꯥꯔꯣꯝꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯐꯤ ꯍꯣꯡꯗ꯭ꯔꯤꯉꯩ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯗ ꯃꯁꯥ ꯃꯇꯣꯝꯇ ꯌꯦꯡꯖꯩ꯫ ꯃꯁꯥꯒꯤ ꯁꯛꯐꯝꯅ ꯃꯤꯡꯁꯦꯜꯗꯨꯗ ꯃꯃꯤ ꯇꯥꯔꯕꯁꯨ ꯎꯔꯤꯕ ꯁꯛꯇꯝꯁꯤꯗꯤ ꯑꯇꯣꯞꯄ ꯑꯃꯒꯤꯅꯤ, ꯃꯥꯒꯤ ꯁꯛꯇꯝ ꯅꯠꯇ꯭ꯔꯦ꯫ ꯖꯣꯔꯖꯀꯤ ꯉꯁꯥꯏꯒꯤ ꯁꯛꯇꯝꯗꯨꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯖꯗꯕ ꯃꯉꯣꯟꯗ ꯑꯁꯥꯎꯕ ꯍꯩꯊꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯕꯗꯣ ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯀꯥꯛ ꯀꯥꯛ ꯂꯥꯎꯅ ꯊꯥꯗꯣꯛꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯖꯣꯔꯖꯀꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯄ ꯐ꯭ꯂꯔꯠ ꯇꯧꯕ ꯃꯥꯟꯕ ꯋꯥꯍꯩꯅ ꯃꯌꯥꯏꯁꯨ ꯆꯝꯍꯟꯕꯅꯤ꯫ ꯃꯒꯨꯟ ꯂꯩꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯑꯇꯞꯄ ꯋꯥꯍꯩꯅ ꯐꯥꯖꯤꯟꯒꯦ ꯈꯟꯕ ꯃꯇꯧꯅꯤ꯫ ꯋꯥꯉꯥꯡ ꯈꯨꯗꯤꯡꯁꯨ ꯁꯨꯝꯍꯠꯄꯅꯤ, ꯃꯇꯧ ꯈꯨꯗꯤꯡꯁꯨ ꯌꯥꯝꯅ ꯂꯨꯝꯕꯅꯤ꯫ ꯃꯥꯒꯤ ꯀꯥ ꯍꯦꯟꯅ ꯁꯨꯛꯆꯤꯟꯕ ꯁꯛꯐꯝ ꯑꯁꯤꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯃꯑꯣꯡꯅꯤ, ꯂꯝꯆꯠꯅꯤ꯫ ꯃꯉꯥꯎ ꯊꯤꯕꯅꯤꯕꯨ ꯃꯈꯟꯁꯤꯔꯥ,
ꯑꯗꯨꯁꯨ ꯁꯥꯊꯤꯅ ꯏꯪꯕꯒꯨꯝ ꯃꯉꯥꯎ ꯊꯤꯕꯅꯤ ꯍꯥꯏꯅꯤꯡꯗꯕ ꯏꯇꯞ ꯇꯞꯄꯤ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯃꯊꯣꯡ ꯆꯥꯗꯦ ꯈꯜꯂꯛꯏ ꯁꯛꯂꯣꯟ ꯑꯅꯤ ꯅꯥꯏꯕ ꯅꯨꯡꯄꯥꯜ ꯑꯅꯤ ꯊꯣꯛꯄ ꯃꯔꯝ ꯆꯠꯅꯤ ꯉꯁꯥꯏ ꯖꯣꯁꯅ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯁꯝꯂꯥꯡꯗꯨꯅ ꯀꯨꯗꯥꯝꯗ ꯄꯟꯈꯤꯕꯗꯨꯗ ꯃꯄꯣꯛ ꯀꯥꯏꯍꯟꯗ ꯂꯧꯊꯣꯛꯄꯤꯔꯛꯄ ꯏꯁꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯃꯉꯣꯟꯗ ꯍꯪꯒꯠꯅ ꯉꯪꯂꯛꯄ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯁꯦꯡꯕ ꯋꯥꯍꯩ ꯃꯊꯪ ꯃꯊꯪ ꯎꯔꯛꯄꯗ ꯃꯁꯥ ꯃꯇꯣꯝꯇ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯈꯜꯂꯛꯄꯅꯤ ꯏꯉꯥꯎꯁꯨ ꯉꯥꯎꯈ꯭ꯔꯦ ꯃꯀꯣꯛꯇꯨꯗ ꯁꯦꯠ ꯐꯨꯔꯒ ꯍꯥꯏꯖꯩ ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯃꯅꯦ ꯑꯉꯥꯎꯕꯤꯗ ꯑꯉꯥꯎꯕꯤ ꯁꯦꯡꯉꯦ ꯁꯛꯇꯥꯗꯨꯒ ꯑꯩꯅ ꯃꯥ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯒ ꯃꯣꯟꯒ ꯂꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯔꯤꯅꯦꯅ ꯇꯧꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯁꯣꯝꯗꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯝꯃꯤ ꯐꯨꯔꯤꯠꯀꯤ ꯀꯨꯟꯗꯥꯝꯗꯣ ꯑꯃꯃꯝꯇ ꯂꯧꯊꯣꯔꯛꯄꯗ ꯉꯁꯥꯏ ꯇꯝꯅꯥꯒꯤ ꯁꯝꯂꯥꯡꯗ ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯄꯟꯈꯤꯕ ꯁꯝꯂꯥꯡꯗꯨꯒꯤ ꯁꯝꯅꯥ ꯑꯅꯤꯈꯛ ꯀꯨꯗꯥꯝꯗꯨꯗ ꯈꯔ ꯌꯦꯠꯁꯤꯜꯂꯒ ꯌꯥꯜꯂꯒ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯃꯄꯣꯛ ꯀꯥꯏꯍꯟꯗ ꯇꯞꯅ ꯂꯧꯊꯣꯔꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯃꯤ ꯊꯥꯡꯒꯠꯂꯒ ꯅꯕꯥꯅꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯀꯨꯗꯥꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯎꯄꯨ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯊꯣꯡꯗꯨ ꯍꯥꯡꯈ꯭ꯔꯦ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯣꯀꯔ ꯍꯥꯡꯂꯒ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯗꯨꯗ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯗ ꯂꯩꯔꯣꯀꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯃꯄꯨ ꯑꯁꯦꯡꯕꯗ ꯄꯤꯔꯒꯦ ꯃꯃꯜ ꯌꯥꯝ ꯋꯥꯡꯖꯕ ꯃꯦꯗꯥꯝꯅꯤ ꯑꯩꯅꯅꯦ ꯗꯁꯕꯤꯟꯗ ꯊꯣꯛ ꯍꯥꯞꯆꯤꯟꯈ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯑꯒ ꯈꯧꯔꯤ ꯃꯦꯜꯂꯛꯇꯧ ꯃꯥꯜꯂꯤ ꯏꯅꯥꯛꯇꯁꯨ ꯊꯝꯅꯤꯡꯗꯦ ꯃꯐꯝ ꯈꯪꯗꯅꯁꯨ ꯍꯨꯟꯗꯣꯛꯅꯤꯡꯗꯦ ꯍꯥꯏꯔꯒ ꯀꯧꯇꯥꯗꯣ ꯍꯥꯟꯅꯩ ꯃꯐꯝꯗ ꯊꯝꯖꯤꯟꯈ꯭ꯔꯦ ꯎꯄꯨꯒꯤ ꯊꯣꯡꯁꯨ ꯊꯤꯡꯖꯤꯜꯂꯝꯂꯦ ꯊꯣꯔꯛꯂꯒ ꯃꯐꯤ ꯑꯃꯨꯛ ꯍꯣꯡꯈ꯭ꯔꯦ ꯍꯣꯡꯕ ꯂꯣꯏꯔꯒ ꯇꯦꯕꯜꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯈ꯭ꯔꯦ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯦꯗꯥꯝꯗ ꯇꯦꯛꯁ ꯑꯃ ꯏꯔꯝꯃꯤ ꯑꯌꯨꯝ ꯌꯧꯔꯦ ꯃꯦꯗꯥꯝ ꯌꯥꯝ ꯍꯥꯏꯅꯤꯡꯗꯅꯒ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯇꯧꯋꯤ ꯁꯤ ꯍꯥꯏꯔꯛꯇꯦ ꯁꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯀꯟꯕ ꯃꯦꯗꯥꯝꯅꯤ ꯑꯗꯨꯅꯅꯦ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯗ꯭ꯔꯦ ꯀꯔꯤ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯗ꯭ꯔꯥꯏꯚꯔ ꯑꯩꯈꯣꯏꯗꯤ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯒ ꯐꯝꯂꯤꯉꯩ ꯃꯃꯥꯅ ꯆꯥ ꯀꯞ ꯑꯅꯤ ꯍꯩꯔꯒ ꯄꯨꯔꯛꯏ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯁꯦ ꯆꯥ ꯊꯛꯑꯣ ꯅꯪꯅ ꯂꯩꯔꯛꯄ ꯀꯛꯆꯤꯡ ꯕꯣꯔꯥꯗꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯗꯤ ꯌꯥꯒ ꯌꯥꯗꯕꯒ ꯌꯥꯝ ꯆꯥꯕ ꯉꯝꯃꯔꯣꯏ ꯅꯪ ꯆꯥꯖꯧ ꯑꯩꯁꯨ ꯄꯥꯝꯗꯦꯗ ꯁꯨꯝ ꯂꯩꯔꯛꯄꯅꯤ ꯑꯗꯨꯏ ꯑꯆꯥꯄꯣꯠꯇꯨꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯅꯤ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯂꯩꯔꯛꯏꯕ ꯅꯪꯗꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯌꯥꯝ ꯃꯥꯡꯍꯜꯂꯤꯗ ꯏꯃꯥ ꯅꯪ ꯅꯨꯡꯁꯤꯃꯟꯗꯗꯅ ꯅꯌꯥ ꯌꯥꯗꯕꯗꯨꯗ ꯕꯣꯔꯥꯁꯦ ꯁꯥꯏꯍꯜꯂꯒ ꯍꯥꯠꯀꯦ ꯇꯧꯕ ꯑꯩꯅ ꯍꯩꯃꯥ ꯃꯁꯤꯗꯤ ꯃꯆꯤꯟꯁꯦ ꯍꯦꯛꯇ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯈꯨꯝꯃꯛꯏꯅꯦ ꯈꯨꯝꯕꯗ ꯋꯥꯒꯗꯕ ꯈꯨꯝꯅꯤꯡꯉꯥই ꯂꯩꯇꯕ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯑꯗꯨꯒ ꯑꯩꯅ ꯆꯤꯟ ꯀꯟꯕ ꯑꯃꯨꯛ ꯇꯥꯍꯟꯕꯤꯔꯛꯂꯅꯨ ꯅꯪꯁꯤꯕꯨ ꯁꯣꯅꯣꯔꯥ ꯁꯣꯅꯣ ꯅꯠꯇ ꯇꯥꯅꯥꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯗ꯭ꯔꯤꯕ ꯂꯨꯗꯧꯔꯤꯗ ꯍꯌꯦꯡ ꯃꯧꯗꯨꯗꯤ ꯁꯣꯅꯣ ꯆꯨꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯗꯧꯕ ꯑꯃ ꯊꯤꯖꯔꯤꯌꯦ ꯋꯥꯕꯤꯔꯨꯅꯨ ꯑꯩꯒꯤꯗꯃꯛ ꯅꯁꯥꯒꯤ ꯑꯣꯏꯅ ꯋꯥꯖꯔꯣ ꯆꯥ ꯀꯞꯇꯣ ꯄꯥꯏꯔꯒ ꯊꯣꯔꯛꯂꯦ ꯃꯥꯡꯒꯣꯜꯗ ꯂꯦꯞꯄꯤ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯌꯦꯡꯅ ꯆꯥ ꯊꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯉꯛꯇꯨꯅ ꯕꯦꯁꯤꯟꯗ ꯐꯦꯡꯗꯣꯛꯂꯝꯃꯤ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯒ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯦ ꯁꯨꯃꯥꯡ ꯀꯨꯝꯊꯔꯛꯂꯒ ꯃꯇꯥꯏꯗ ꯄꯔꯦꯡ ꯄꯔꯦꯡ ꯊꯝꯂꯤꯕ ꯒꯝꯂꯥꯁꯤꯡꯗꯣ ꯊꯥꯡꯗꯣꯛꯂꯒ ꯃꯈꯣꯡꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯣ ꯐꯣꯏꯗꯠꯄ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯂꯦ ꯃꯃꯥꯗꯨꯁꯨ ꯊꯣꯔꯛꯏ ꯃꯆꯥꯅ ꯇꯧꯔꯤꯗꯨꯗ ꯆꯩꯔꯒ ꯍꯥꯏꯔꯛꯏ ꯋꯥꯗ꯭ꯔꯣ ꯅꯪꯕꯣ ꯊꯕꯛꯁꯨ ꯆꯠꯂꯨꯏ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦꯗ ꯑꯩꯅ ꯇꯧꯔꯁꯨ ꯌꯥꯕ ꯊꯕꯛꯁꯤꯗ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒ ꯁꯥꯔꯗꯅ ꯍꯧꯔꯛꯑꯕ꯭ꯔꯥ ꯏꯃꯥ ꯌꯨꯝ ꯑꯃꯒꯤ ꯂꯩꯇꯦꯡ ꯃꯒꯨꯟ ꯃꯔꯥꯁꯤꯁꯦ ꯅꯨꯄꯤꯒ ꯂꯩꯒꯅꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯇꯥꯕ ꯑꯗꯣ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯉꯁꯥꯏ ꯂꯤꯠꯂꯨꯕ ꯐꯨꯔꯤꯠꯇꯣ ꯍꯌꯦꯡ ꯑꯝꯇ ꯁꯨꯕꯤꯔꯝꯃꯨ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯑꯩ ꯑꯗꯨꯝ ꯁꯨꯖꯔꯒꯦ ꯏꯃꯥꯅꯒ ꯁꯨꯔꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯅꯥꯎꯁꯨ ꯏꯃꯥꯅ ꯁꯨꯔꯝꯃꯦꯗꯅ ꯋꯥꯊꯣꯛ ꯑꯃꯨꯛ ꯆꯥꯎꯅꯅꯤ ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯣꯟꯖꯩ ꯆꯥꯛꯈ꯭ꯔꯦꯗ ꯏꯆꯜ ꯂꯩꯍꯧꯗꯕꯁꯦ ꯆꯥꯛꯏ
ꯊꯅꯝꯃꯣ ꯇꯣꯉꯥꯟꯅ ꯊꯥꯡꯗꯣꯛꯂꯒ ꯏꯃꯥꯁꯨ ꯄꯦꯔꯨ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯈꯤꯒꯦ ꯀꯥꯡꯁꯨ ꯆꯥꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯅ ꯂꯩꯔꯛꯄ ꯁꯣꯏꯕꯨꯝꯗꯨ ꯃꯤꯔꯥꯏꯔꯝꯃꯒ ꯏꯃꯥꯅ ꯄꯦꯔꯨ ꯀꯥꯡꯁꯨ ꯇꯧꯗꯣꯏꯕ ꯀꯩ ꯊꯝꯃꯣꯏꯅꯣ ꯏꯃꯥ ꯁꯣꯏꯕꯨꯝꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯆꯥꯔꯁꯨ ꯌꯥꯏ ꯄꯦꯔꯨꯛꯁꯦ ꯂꯩꯁꯜꯂꯨꯔꯦ ꯍꯌꯦꯡ ꯌꯧꯔꯗꯤ ꯈꯨꯏꯈ꯭ꯔꯅꯤ ꯃꯣꯏꯒꯤꯁꯦ ꯈꯔꯁꯨ ꯄꯠꯂꯕ ꯉꯔꯥꯡꯒꯨꯝꯕ ꯍꯦꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯃꯤꯗꯥꯡꯅ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯑꯌꯨꯛꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯣꯇꯨ ꯑꯃ ꯂꯩꯔꯝꯃꯁꯨ ꯐꯗꯧꯅꯤ ꯇꯝ ꯉꯝꯗꯦ ꯍꯩꯃꯥ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯣꯏꯕꯨꯝꯗꯨ ꯏꯔꯣꯝꯕ ꯈꯛ ꯆꯥꯕ ꯌꯥꯕꯁꯤ ꯃꯉꯥꯏ ꯑꯌꯨꯛꯅ ꯉꯥ ꯅꯨꯃꯤꯗꯥꯡꯅ ꯌꯦꯟ ꯍꯥꯏꯔꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤꯅꯦ ꯅꯪꯁꯨ ꯍꯥꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯖꯣꯔꯁꯨ ꯏꯁꯩ ꯉꯪꯗꯅ ꯅꯥꯄꯤ ꯀꯟꯅ ꯐꯣꯏꯔꯤ ꯒꯦꯠꯂꯣꯝꯗꯒꯤ ꯕꯣꯔꯤꯁꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯁꯨꯃꯥꯡꯗ ꯁꯠ ꯈꯥꯝꯂꯒ ꯂꯛꯅꯔꯛꯏ ꯊꯕꯛ ꯌꯥꯝ ꯐꯕ ꯁꯥꯏ ꯅꯒꯨꯟ ꯈꯪꯉꯦ ꯀꯗꯔ ꯀꯨꯝꯊꯔꯛꯂꯒ ꯑꯃꯨꯛ ꯆꯨꯔꯤ ꯇꯥꯐꯝꯗ ꯐꯝꯈ꯭ꯔꯦ ꯃꯈꯥꯁꯨ ꯑꯗꯨꯝ ꯇꯥꯔꯛꯏ ꯑꯩꯅ ꯂꯝꯄꯥꯛꯇ ꯃꯌꯥꯝꯅ ꯋꯥꯏ ꯁꯪꯅ ꯕꯣꯜ ꯁꯥꯟꯅꯍꯧꯏ ꯍꯥꯏꯁꯤꯗꯤ ꯅꯪ ꯌꯥꯎꯗꯕꯩ ꯑꯣꯏꯔꯝꯃꯦꯗꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯌꯨꯝꯗꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗ ꯂꯩꯌꯨ ꯍꯥꯏꯅꯣ ꯑꯩ ꯊꯕꯛ ꯇꯧꯔꯦꯁꯨ ꯅꯪꯗꯤ ꯈꯪꯖꯔꯝꯈꯤꯔꯣꯏꯅꯦ ꯃꯔꯨꯞꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯨꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎꯖꯩ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯩ ꯊꯕꯛ ꯖꯣꯔꯁꯨ ꯅꯥꯄꯤ ꯐꯣꯏꯕ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯗ꯭ꯔꯥꯏꯚꯔ ꯍꯨꯝꯖꯤꯜꯂꯛꯎꯔꯥ ꯃꯥꯒꯤ ꯃꯥꯜꯍꯟꯕꯤ ꯊꯥꯖꯍꯟꯕꯤꯁꯦ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯁꯨ ꯈꯔ ꯉꯥꯡꯉꯨ ꯀꯩꯗꯧꯔꯒꯦ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯕꯤꯔꯛꯇꯕꯗꯨꯗ ꯁꯠꯀ ꯂꯩꯊꯣꯔꯛꯏ ꯃꯃꯤꯠ ꯃꯅꯥ ꯌꯥꯎꯔꯒ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯩꯅꯤꯅꯦ ꯅꯃꯥꯏꯗꯨꯗ ꯅꯥꯄꯤꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯗꯤ ꯅꯪ ꯅꯣꯡ ꯉꯥꯜꯂꯒ ꯐꯨꯒ꯭ꯔꯤ ꯉꯥꯏꯔꯝꯅꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗꯨꯗ ꯅꯃꯥꯏ ꯅꯨꯃꯤꯠ ꯄꯥꯠꯀꯦꯔꯣ ꯍꯥ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯐꯩꯗꯧꯅ ꯃꯔꯣꯜ ꯑꯃ ꯁꯧꯒꯠꯄꯅꯦ ꯇꯥꯏꯅꯐꯝ ꯂꯩꯇꯕꯩ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯦ ꯑꯩ ꯊꯕꯛꯁꯤ ꯂꯥꯎ ꯈꯨꯊꯤꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯈꯪꯗꯦ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯆꯥꯡꯌꯦꯡꯗꯨ ꯇꯥꯔꯦ ꯁꯤꯆꯨꯋꯦꯁꯟꯅ ꯗꯤꯃꯥꯟ ꯊꯛ ꯇꯧꯁꯤꯜꯂꯛꯄꯁꯤꯗꯤ ꯍꯨꯠ ꯂꯩꯔꯒ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯣꯏꯔꯦ ꯑꯩꯁꯨ ꯆꯤꯟꯀꯟꯕꯤ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯉꯁꯥꯏꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏꯗ ꯏꯁꯤꯡ ꯖ꯭ꯔꯣ ꯖ꯭ꯔꯣ ꯍꯩꯖꯤꯜꯂꯛꯏꯕ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯏꯊꯛ ꯊꯪꯕꯒ ꯈꯪꯗꯈꯩ ꯊꯤꯟꯗꯠꯅꯔꯝꯒꯗꯕꯅꯤ ꯍꯥꯄꯨ ꯌꯥꯝ ꯇꯥꯏꯗ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯗꯤ ꯀꯩ ꯋꯥꯈꯜꯗ ꯃꯁꯛ ꯐꯖꯕ ꯑꯩꯉꯣꯟꯗ ꯀꯜꯂꯛꯇꯕ ꯀꯅꯥꯕꯨ ꯂꯩꯔꯝꯅꯤ ꯀꯜꯂꯛꯑꯕꯅꯤꯅ ꯌꯦꯡꯁꯤꯜꯂꯛꯄ ꯑꯩꯉꯣꯟꯗ ꯅꯪꯁꯨ ꯅꯔꯥꯜ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯀꯥꯔꯟ ꯌꯥꯝ ꯇꯥꯕꯅꯦꯕ ꯍꯦꯔꯥ ꯅꯪꯁꯨ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯅꯣꯡꯗꯝꯒꯁꯨ ꯈꯠꯅꯔꯕ ꯑꯩꯅꯤ ꯃꯔꯨꯞꯅꯁꯨ ꯑꯃꯨꯛ ꯊꯥꯖꯕꯤꯗ꯭ꯔꯦ ꯍꯦ ꯄꯨꯟꯁꯤ ꯍꯥꯏꯁꯤꯅꯤ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯀꯥꯔꯟꯁꯦ ꯑꯃꯨꯛ ꯃꯔꯨꯞꯅꯤ ꯀꯥꯏꯅ ꯃꯤꯆꯪꯒ ꯆꯪꯕ ꯇꯜꯂꯤꯅꯦ ꯅꯪꯒꯤ ꯀꯥꯔꯟ ꯇꯨꯔꯟꯗꯨꯗ ꯅꯪꯅ ꯈꯔ ꯐꯔꯛ ꯐꯨꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯍꯦꯛꯇ ꯑꯩꯅ ꯍꯌꯦꯡ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯕꯥꯔꯇꯣꯟ ꯊꯤꯟꯕ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯁꯤꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯨꯇꯤ ꯂꯧꯕ ꯅꯨꯡꯉꯥꯏꯇꯦ ꯑꯝꯇꯪꯗꯤ ꯍꯥꯏꯅꯔꯒ ꯌꯦꯡꯉꯨꯗ ꯅꯨꯄꯥ ꯌꯥꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩ ꯅꯣꯟꯖꯅꯤꯡꯗꯦ ꯃꯤ ꯑꯗꯨꯛ ꯃꯃꯜ ꯌꯥꯎꯗꯕ ꯖꯣꯁ ꯅꯠꯇꯦꯍꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯟꯗꯦꯗꯣ ꯑꯌꯨꯛ ꯉꯥꯛꯇ ꯆꯠꯃꯤꯟꯅꯁꯤꯀꯣ ꯐꯤ ꯁꯨꯗꯧꯁꯨ ꯃꯌꯥꯝ ꯂꯩ ꯅꯨꯡꯊꯤꯜ ꯆꯠꯁꯤ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯊꯕꯛ ꯐꯕ ꯏꯕꯨꯡꯉꯣ ꯊꯕꯛ ꯐꯕ ꯁꯥꯖꯍꯧꯔꯣ ꯑꯁꯨꯝꯅ ꯕꯣꯔꯤꯁ ꯍꯧꯒꯠꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯖꯣꯔꯁꯅ ꯅꯥꯄꯤ ꯑꯐꯣꯏꯕꯁꯤꯡ ꯑꯗꯣ ꯄꯨꯜꯂꯞꯅ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯄꯨꯔꯛꯂꯦ ꯑꯍꯥꯡꯕ ꯏꯪꯈꯣꯜꯗꯨꯗ ꯁꯟꯗꯣꯛꯂꯒ ꯍꯨꯟꯗꯣꯛꯏ ꯃꯅꯤꯡꯒꯤ ꯇꯦꯡꯀꯤ ꯃꯈꯣꯡꯗ ꯄꯤꯔꯨꯛ ꯆꯥꯝꯃꯤꯕ ꯑꯥꯁꯥꯔꯥꯅ ꯍꯥꯏꯔꯛꯏ ꯅꯥꯄꯤꯒꯤ ꯆꯥꯔ ꯁꯦꯝꯒꯦ ꯍꯥꯏꯔꯣ ꯍꯥ ꯑꯗꯨꯗ ꯍꯨꯟꯖꯤꯜꯂꯤꯗꯨꯕꯣ ꯍꯣ ꯀꯪꯍꯜꯂꯒ ꯃꯩ ꯊꯥꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃꯧ ꯑꯩꯅꯕꯨ ꯇꯧꯔꯗꯤ ꯉꯥꯡꯗꯧꯗ ꯍꯦꯛꯇ ꯇꯧꯏ ꯇꯦꯡꯀꯤ ꯃꯌꯥ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯌꯥꯜꯂꯤꯕ ꯇꯥꯋꯦꯜꯗꯨ ꯂꯥꯝꯂꯒ ꯇꯩꯊꯣꯛꯏ ꯁꯦꯡꯅ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯐꯧꯗꯣꯛꯂꯝꯂꯒ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯂꯦ ꯐꯃꯨꯡꯗ ꯉꯦꯛ ꯐꯝꯊꯔꯛꯂꯒ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯕꯅꯤ ꯉꯁꯥꯏ ꯁꯨꯔꯨ ꯊꯦꯡꯅꯔꯛꯄꯗꯨꯗ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕꯅꯤ ꯎꯅꯤꯡꯕꯅꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯛꯄꯅꯤ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤꯕ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯁꯨꯝꯅꯕꯨ ꯌꯥꯔꯕꯗꯤ ꯀꯔꯤꯒꯤꯁꯨ ꯋꯥꯖꯔꯨꯅꯤ ꯀꯔꯤꯒꯤꯁꯨ ꯀꯞꯂꯨꯅꯤ ꯀꯔꯤꯒꯤꯁꯨ ꯃꯥꯕꯨ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯒꯅꯤ ꯃꯨꯊꯠꯂꯝꯒꯅꯤ ꯃꯤꯀꯨꯞꯇꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯕꯨ ꯊꯃꯣꯏꯗꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯍꯜꯂꯝꯗ ꯍꯧꯒꯠꯂꯛꯂꯒ ꯈꯔ ꯂꯨꯁ ꯑꯣꯏꯕ ꯄꯦꯟ ꯑꯃ ꯍꯣꯡꯈ꯭ꯔꯦ
jogging ama lisalak-laga nakongda bluetooth happy isai thakre khungup tongsinlaga sumanglomda thorai ipang pangsilamba makhong makhutto machi lengda thuna chenba saduna singalami aduga tapli getlomda thoraklami walking chena balambi romda chelai chang amada labuk lomdani na ahal pakhang macha angang macha singso adum ama ani chenarami kuirabani masu walking ga chen kidaba mayum thorakpa khudingi lambi sida suruga magasi toina adum unazabani kaina khibadagi pau phasana phauna khidabadagi lambi sisu nongmata phau khidrabani ngasi susurugi mamanabi ahumuka walking lakpa urami uzabada khazik sumai thongdo makalam thorakle manak yawning manmana hana chelamba changdudagi khara kankhatuna chelami khara naksalakpaduda nupisina su ukra male ihei heinanda heinadaba mi thengnare haiduna mamanabi singduda tamlami heinadaba matawduda nupasisu sakpam hanjili manak yawning labado mamai lei thoklaga handuna chenkre hawjikta surodo waya masangna sorondoi mamanabi amana asum nairi itawbia nang da jorska toknaraba amano oina khumlai toknarabani nang khangjiba aisiba masak mato yam naiba maga kanna paw hongnaribani da jorsu phajai sidi thabak su tawi nang su yam luna tawri dudi suruna kairino thabak tatlabani kamaina suruna singzamai mamanabado adugi nupi pharube thabak hek tokpaga toknabadudi nangsu phajamande mina kainom khalamoidro suruna as haujikan mai masakse sukyeng yengingdremi aibo kaigino khangde aidi khangde da dajo se yam ngaujei masakse maram su yam mokpani suruna yam pamagana nang he koiro aidi okchare hanadi am pamjaramani haujikandi yam hainadre hangoire wari tawringe suruda Ricky ki call tawsilai mamanabi ani duda langna hange ingit piraga call paikhali hello dada kedawringe nangbo imanabiga walking chatli Ricky khara su khambalai nimida waramda chaba lakpa pakhang amu oknani ko walking ga hengdagi chatpa yaroi koi boina pubigi natomta talaso namanabi horo walking ga chatpadi yaroi ko asigidi chasaro surudo noglai mamanabi ani duso nupi sigi acting duda noksali Ricky na makhatari hayeng so college tinbige ko phare phasan chatho thamjaragi ko horen halaga hairo bye asi hairam laga thamkhri aduga tamnada amu call toksilai amadudi ring chat panang manate satlauna ngaingam da paikhalai Ricky na aina yobuga hairo hairaga nang so hairak tene aina hairaktrasu nangna call torpa yadro ai adum haidi haibani nangidi marai se tong tawrani aina wa amata ngangba yadi nangna ngamdaba hekta khumi aseng basuni nungsina bahitaba flat tongna bahitaba tamna gi wangang sanga mawong batawsida Ricky di amumungti sauning bani adubo masagi ihul khuding losan bahiba Ricky sauning labaso uthoktabani maramdi ma tamna dagi kanaba yamna fangi saudi sauning labani ngasiso adubo ma uthoraktre aseng bahiraga marai ni kaina nangda kok torokpasu yabani farese ai wasa to ose ngasai nupado kanani ba kanai nupano haisa ngasai lakminabado chalo he adubu nuparo nupa haisidi nupina pamba sak pakhangoi gadauba jealous kado yam paktina driver ne na aina so ngasai haikhradudi hajan yam hange hainade driver oiso maga koiba asapo chaba atung manau chatminaba yaroi ko chaningaso aingon dairo nangna nupa ne khandrasune aina ubada khalle aduna ai nungaiteba tamnaso nushine nokje khambali mine ha hoi ibungo khambal jaw aingonda fattaba wakhaga khanbino ko aidi chaksa tawba haiba mi nateba toksina bahaiba sumba haiba mi bungo hon bahaiba ama oiramlaga nangbu toksinaraga pura chatkradi aidi loredana adudi nanguba mi thengnarakanda
ꯈꯨꯍꯥꯏꯗꯨꯗ ꯃꯕꯨꯛ ꯆꯨꯝꯗꯕ ꯅꯨꯄꯥꯁꯤ ꯍꯨꯃꯥꯡ ꯈꯤꯇꯪ ꯀꯥꯡꯈꯠꯂꯛꯄꯅꯤ ꯃꯥꯅ ꯇꯧꯕ ꯑꯔꯣꯠꯄ ꯆꯤꯡꯅꯔꯕ꯭ꯔꯥ ꯈꯜꯂꯛꯄꯅꯤ ꯀꯤꯔꯛꯄꯅꯤ ꯇꯥꯝꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯗꯤꯅꯦ ꯅꯪꯒꯨꯝꯕ ꯅꯠꯇꯅꯗꯤ ꯑꯩ ꯁꯨꯝꯕꯁꯨ ꯍꯩꯔꯣꯏꯕ ꯉꯥꯎꯍꯟꯕꯤꯔꯝꯃꯁꯨ ꯍꯩꯔꯣꯏ ꯅꯪ ꯈꯛꯇꯅꯤꯗ ꯑꯍꯩꯕ ꯁꯨꯝꯃꯤꯁꯦ ꯅꯦ ꯍꯦꯛ ꯇꯥꯏ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯄꯥꯈꯠꯈꯤꯕꯁꯤꯡꯗꯣ ꯃꯇꯣꯝꯗ ꯐꯥꯖꯖꯩ ꯋꯥꯁꯤ ꯁꯨꯝ ꯍꯦꯟꯖꯤꯟꯅꯔꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯊꯩꯗꯣꯛꯂꯝꯃꯤ ꯐꯔꯦ ꯑꯩ ꯏꯃꯥꯅ ꯀꯧꯔꯦ ꯊꯝꯃꯒꯦꯀꯣ ꯀꯧꯔꯛꯂꯕ ꯈꯨꯝꯕ ꯃꯥꯟꯅꯕ ꯃꯑꯣꯡꯁꯨ ꯐꯣꯟꯗꯨꯗ ꯇꯥꯍꯜꯂꯛꯂꯝꯃꯤ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯒꯦ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯇꯥꯎꯍꯟꯕꯤꯔꯝꯂꯦ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛꯇ ꯃꯊꯨꯝ ꯃꯔꯥꯡꯁꯨ ꯍꯧꯋꯤ ꯏꯉꯥꯎꯁꯨ ꯉꯥꯎꯖꯩ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯀꯌꯥ ꯆꯥꯟꯅꯔꯨꯗ꯭ꯔꯕꯁꯨ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯧꯅ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯎꯖꯕꯒꯨꯝ ꯏꯔꯥꯡ ꯂꯥꯡꯉꯤ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯆꯨꯞꯁꯤꯜꯂꯤ ꯑꯃꯨꯛ ꯏꯈꯠꯈꯠꯅ ꯃꯣꯃꯣꯟ ꯀꯟꯅꯣꯛꯏ ꯄꯣꯠꯅꯤ ꯊꯨꯅ ꯀꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯥ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯀꯥ ꯃꯅꯨꯡꯗ ꯔꯦꯗꯤꯑꯣ ꯇꯥꯔꯒ ꯐꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯔꯦꯗꯤꯑꯣꯗꯨ ꯁꯠ ꯃꯨꯊꯠꯈ꯭ꯔꯦ ꯔꯥꯒ ꯑꯃꯗ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯝꯕ ꯔꯦꯗꯤꯑꯣꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯔꯛꯂꯤ ꯍꯥꯏ ꯏꯕꯦꯝꯃ ꯏꯁꯩ ꯐꯖꯕ ꯀꯨꯟꯖꯕꯤ ꯍꯥꯏꯔꯒꯤ ꯂꯥꯛꯏꯕꯅꯤ ꯊꯥꯎꯅꯤ ꯅꯪꯕꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯔꯒ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯕꯤꯠꯀ ꯂꯩꯇꯦ ꯖꯣꯏꯁꯨ ꯅꯣꯛꯂꯛꯏ ꯆꯨꯝꯅ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯖꯣꯏꯗ ꯔꯤꯀꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯃꯃꯥꯟꯅꯕꯤꯗ ꯇꯝꯕꯒꯨꯝ ꯅꯣꯛ ꯅꯣꯛꯇꯅ ꯌꯥꯝ ꯇꯝꯖꯅꯤꯡꯅ ꯇꯝꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯖꯕ ꯅꯣꯛꯆꯕ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯡꯉꯥꯏꯖꯈꯤ ꯇꯥꯝꯅꯥꯁꯨ ꯇꯝꯕ ꯌꯥꯕ ꯇꯝꯂꯝꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯇꯦꯔꯦꯁ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯏ ꯃꯈꯨꯠ ꯑꯅꯤꯃꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯥꯂꯪꯕ ꯃꯔꯛꯇꯨꯗ ꯂꯦꯞꯄꯤ ꯌꯦꯍꯜꯂꯤ ꯑꯍꯤꯡꯕ ꯃꯥꯂꯪꯕꯗ ꯃꯁꯥꯗꯣ ꯃꯤꯠ ꯎꯏꯁꯜꯂꯒ ꯈꯔ ꯅꯣꯟꯈꯠꯂꯛꯂꯦ ꯃꯁꯥꯒꯤ ꯁꯛꯐꯝꯗꯨ ꯁꯠ ꯍꯣꯡꯂꯒ ꯊꯨꯅ ꯃꯃꯤ ꯄꯥꯡꯊꯣꯔꯛꯂꯦ ꯃꯈꯨꯠꯇꯣ ꯇꯥꯁꯤꯜꯂꯛꯏ ꯊꯨꯅ ꯑꯃꯨꯛ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯦꯟꯊꯔꯛꯂꯒ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯎꯄꯨꯗꯒꯤ ꯐꯨꯔꯤꯠ ꯐꯤ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯖꯕ ꯃꯉꯣꯟꯗ ꯄꯛꯆꯒꯗꯕ ꯑꯃꯗꯤ ꯑꯃꯨꯛꯇ ꯁꯦꯠꯇ꯭ꯔꯤꯕ ꯗ꯭ꯔꯦꯁ ꯑꯅꯧꯕ ꯌꯦꯡꯂꯝꯃꯤ ꯁꯨꯝ ꯌꯦꯡꯂꯦ ꯑꯗꯒꯤ ꯐꯤ ꯈꯟꯕ ꯂꯦꯞꯂꯒ ꯖꯣꯁꯇ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯃꯦꯗꯥꯝ ꯀꯩ ꯂꯩꯔꯒꯦ ꯍꯌꯦꯡ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯊꯕꯛ ꯂꯥꯛꯑꯣ ꯄꯥꯔꯁꯦꯜ ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯗꯦꯠꯂꯣ ꯃꯦꯗꯥꯝ ꯑꯗꯨꯃꯥꯏ ꯈꯜꯂꯁꯨ ꯀꯥꯏꯗꯦ ꯅꯣꯏꯒꯤ ꯗꯦꯠꯇ ꯑꯩ ꯄꯨꯔꯒ ꯉꯥꯏꯍꯜꯂꯗꯤ ꯐꯖꯗ꯭ꯔꯦꯍꯦ ꯃꯦꯗꯥꯝꯁꯨ ꯄꯨꯔꯥ ꯗꯦꯠ ꯅꯠꯇꯤꯌꯦ ꯉꯥꯏꯍꯥꯛ ꯐꯠ ꯂꯥꯎꯅ ꯆꯠꯂꯨꯒꯗꯕꯅꯤ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩ ꯉꯁꯤꯗꯤ ꯃꯨꯠ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯎꯕꯤꯗ꯭ꯔꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪꯉꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯨꯠ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯣꯏꯔꯦꯗꯅ ꯃꯦꯗꯥꯝꯗ ꯅꯠꯇꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯁꯤꯗꯤ ꯌꯥꯔꯦ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯁꯝꯂꯥꯡꯗꯣ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯛꯄꯗꯣ ꯁꯝꯅꯥ ꯑꯅꯤ ꯑꯃꯗꯤ ꯍꯦꯟꯖꯤꯟꯈꯩ ꯉꯥꯎꯔꯨꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯀꯨꯗꯥꯝꯗ ꯅꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯗꯁꯕꯤꯟꯗ ꯑꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯣꯔꯥ ꯀꯩꯑꯕ ꯅꯪ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯑꯩꯉꯣꯟꯗ ꯏ ꯀꯥꯔꯛꯁꯅꯤꯀꯣ ꯎꯁꯤꯠꯇꯕ ꯌꯥꯝ ꯇꯧꯔꯛꯀꯅꯣ ꯉꯁꯥꯏꯗꯣ ꯅꯃꯥꯏꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗꯦꯅꯦ ꯅꯪ ꯈꯔ ꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕ ꯗꯁꯕꯤꯟꯗ ꯂꯪꯊꯣꯛꯄ ꯀꯥꯏꯅ ꯅꯪ ꯃꯇꯨꯞ ꯀꯛꯑꯒꯅꯦ ꯍꯥꯠꯂꯁꯨ ꯄꯦꯜꯂꯔꯣꯏꯍꯦ ꯍꯣꯏꯗ ꯃꯐꯣꯛ ꯀꯥꯏꯍꯟꯗꯅ ꯊꯝꯖꯔꯤꯌꯦ ꯌꯥꯝ ꯅꯥꯟꯅ ꯃꯦꯗꯥꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯖꯒꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯦꯗꯥꯝ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯁꯝꯂꯥꯡꯁꯤ ꯐꯥꯎꯗꯤ ꯃꯥꯡꯍꯟꯖꯕ ꯄꯥꯝꯃꯨꯏꯌꯦꯅ ꯃꯦꯗꯥꯝꯁꯦ ꯍꯨ 8 ꯈꯥꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯃꯦꯗꯥꯝꯒꯤ ꯋꯥꯏ ꯇꯥꯕ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯕ ꯁꯝꯂꯥꯡꯗꯨꯗꯗꯤ ꯉꯥꯎꯖꯩꯗꯅ ꯅꯥꯏꯗꯦ ꯐꯥꯗꯔ ꯑꯣꯐ ꯐ꯭ꯂꯠ ꯍꯣꯞꯀ ꯁꯥꯒꯠꯂꯛꯀꯅꯨꯀꯣ ꯊꯃꯣꯏ ꯀꯥꯏꯔ ꯇꯣꯛꯆꯅꯤ ꯐꯖꯕꯗ ꯉꯥꯎꯗꯕ ꯀꯅꯥ ꯂꯩꯒꯦ ꯃꯦꯗꯥꯝꯒꯤ ꯁꯛꯀꯥꯗꯨꯗꯤ ꯌꯦꯡꯖꯅꯤꯡꯗꯦꯗ ꯅꯆꯤꯟꯅꯦꯅ ꯀꯥꯡꯉꯗꯅ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯁꯝꯂꯥꯡ ꯃꯦꯗꯥꯝꯒꯤ ꯐꯤꯖꯤ ꯁꯤꯃꯗꯤ ꯃꯄꯣꯛ ꯀꯥꯏꯍꯟꯖꯅꯤꯡꯗꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯑꯩꯕꯨ ꯁꯦꯟꯅꯍꯜꯂꯛꯀꯅꯣ ꯃꯦꯗꯥꯝꯗ ꯑꯩꯅ ꯊꯣꯛ ꯂꯥꯎꯅ ꯉꯥꯎꯁꯤꯟꯈ꯭ꯔꯗꯤꯀꯣ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯣꯜꯍꯟꯕ ꯉꯝꯕ ꯃꯦꯗꯥꯝꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯀꯥꯎꯕꯤꯒꯅꯨ